अहानबद मरुइब पाउ अनोब लेंगा अमा लाक्लगनी हाइनरिंगै चेरक्ता हानगी चीफ मिनिस्टर एन वीरेन अमदी बीजेपी मणिपुर प्रदेश की प्रेसिडेंट ए सरदा सेंटर की लुचिंगबसिंगना कौरकपदगी ngasi दिल्ली चक्रे इंडिया गवर्नमेंट मणिपुर की इशू असी लुमना लौदबदगी तंगदु लैताब पुरक्प ngamdabani haina fungyar AC की MLA लेसियो कैसिंग हाइग्रे मायोल अमदी मणिपुर यूनिवर्सिटी स्टूडेंट यूनियन खुसनदुना चाही मथगदबा पॉलिटिक्स अनोब लांगवन की बोर्ड पॉलिटिक्स बोर्ड फॉर नेशनल रीजनरेशन की कैंपेन होंदोक्रे अमदी कचाई लेमन फेस्टिवल ngasiदगी हौक्रे खुरुमजरी ISTB bu meeting tabiri bu pumna maputaram nokchari hujupau sandong pisari अनोब लेंगा अमा लाक्लगनी हाइनरिंगै चेरक्ता हानगी चीफ मिनिस्टर एन वीरेन अमदी बीजेपी मणिपुर प्रदेश की प्रेसिडेंट ए सरदा सेंटर की लुचिंगबसिंगना कौरकपदगी ngasi दिल्ली चक्रे चप चाब मरम अमा खंगद्रबसु खोंगचरसी दिल्ली की लुचिंगबसिंगना कौरकखिबना अनोब लेंगाक सेंबगा मरी लेनरमगद्रा हाइना थाजनरी लाक्लिबा तांग कुनगनी पांडगी पार्लियामेंट की मिफम हौद्रिङैदा मणिपुर पॉपुलर गवर्नमेंट अमा लैबा याई हाइना यामना कन्ना मियामना थाजनबगा लोइनना बीजेपी की MLA सिंगी मरक्तगी फोंदोखिबा वाफम लेख्रबनी मणिपुर पीस पुरक्प यामना लाई इंडिया गवर्नमेंट सीरियस ओइदबदगी पीस पुरक्प ngamdabani haina fungyar केंद्र की MLA लेसियो कैसिंग फोंदोक्रे वाफम असि गुड सेफर्ड पारिस कासोम खुलेन मेरी हेल्प ऑफ क्रिस्टियन पारिस कैहाउ अमदी सेंट एंटोनी पारिस मुइरेना सरुक्याबा हॉली क्रॉस कैथलिक चर्च टी हुंदुम खुलेना युम्बु ओइबा तरागा मरी सुबह साउदर्न टांकुल कैथलिक कांग्रेस थौरम हौदोकपगी थौरमदा फोंदोकिबनी जनवरी की तरागा निपान फाउब चथगदबा थौरम हौदोकपदा फुंग्यार केंद्र के MLA लेसियो कैसिंग साउदर्न टांकुल कैथलिक चर्च की मिहुत सिंगसु सरक्याखी थौरम अदुदा लेसियो कैसिंग मखा ताकिबदा मणिपुर थोकलिबा इरांग मयामसिगी ख्वाइदगी मरुओइबा हौरकफम मरमसी सेल थुंगी अवाबा खम थेंगनबना हिंगबगी लंबी लेतबा मपालदगी पुसलकपा खरा मुनरगा चाबना अमना अमबु येंगथिनरकपनी मणिपुरना स्टेटहुड हेक फंगबदगी ngasi फाउबा नहासिंग थबक पीनबा थौरांग अमता तौद्री इलेक्ट्रिक की थबक तौरंबा मनीट्रोन मुथतख्रे स्पिनिंग मिल मथौ तोहनखिद्रे थबक फंगदबा नहा क्या लेरकबा पोथोक मरांग काइना पुथोक्तबना मपालदगी पुसलकपा खराना मुनरगा चाबदगी चाकथोंग मानै मानदे अमदी हेना लौख्रे हाइबना चिंगबा वाफम क्या थोरक्तुना नुसिनरक्तबगी मरम ओइरई हौजिकति इलेक्ट्रिक की पोचे असेंबल तौबा अरुबो ओइदे कंपनी अचौबा क्या लेरिबसिंगे असेंबल यूनिट मणिपुरदा हांगहनबदा नहा क्या थबक पीबा ngamgani स्टार्टअप हौखिबा चही कुइरकले स्टार्टअप तौख्रबसिंग हेना चौखटहलगा मखोइना थबक पीहनबा होटनबसु कानगनी इंडिया गवर्नमेंट हाइरिबा थबकसिंग असि तौबीगे हाइरबदी अरुबो ओइरोय हाइरिबा प्रॉब्लम असि कुइनदगी लेरबसु मनुंग थिटना लायंगबगी महुत्ता मपालदा मोलोम तैदुना लायंगलकपना हौजिक तंगदु लैतादबा फिबम असि ओइरकपनी हौजिक नौना लेंगाक सेमलबसु नाहासिंग थबक पीनबा होटनबना मरुओइबा पांदम ओइबना हेना फगनी हाइखी हानसु प्रेसिडेंट रूल से याम लामे अदुगा कनो मणिपुर से चौखट थोरांगददी अखोय से याम द सोक्थर ले मी अतोप स्टेट का इवन सिक्किम गुम्बा मेघालय गुम्बा असम अरुणाचल मोइगसु अखोय मोइगी कनो ग यौद्रे मरमदी अखोय गी रूट कॉजेस ऑफ ऑल द प्रॉब्लम्स एको थिरकते पीस हैन तौर हुजिक तौर लेरगा अमु इरांग थोकनी नहारोन मयाम सिनफम लेते थबक लेते मोइ करी तौर हिंगदौबा पैसा नुंसा लेते हुजिक एनी बेन ऑर्गेनाइजेशन और कांगलुप पुथोक याम लाइख्रपोनी मी लाकनाय वातेब सिनफम लेतबनी फ्री द याम तारे इरांग हौसे बगान इरांग लाइन हौदो थबक सिनफम लेबा मी पैसा तानबा मी नुंगाइन लेबा मी दुना सि इरांग तौसे द कंत यारोय अदुन अखोय गिसे मोलम तैब तोक्सी तुंगी मिरोल कन्नबगीदमक सेल पीबा कैंडिडेट बोट पीबा थादोक्तुना अफबा कैंडिडेट खन्नबा अखोय खुदिंगमकना होटनमिनसी हाइना मणिपुर यूथ लीग मायोल की प्रेसिडेंट असम प्रिंस ना फोंदोरकली
Wafam asi ngasi mayol amadi Manipur University Student Union Musuga kusamnaduna chahi machukna sathagadaba politics anoba langwan gi board politics board for national regeneration ki campaign hawdokpagi thoromga mari lenana phongdokhibani Manipur University ki auditorium hall da hawdokhiba campaign hawdokpagi thorom duda Manipur University ki Department of Anthropology ki hanagi head of department Professor W Nabakumar Editors Guild Manipur EGM ki Secretary General Yumnam Rupachandra Musugi Vice President Hizios Tongbram amadi Mayol ki President Asem Prince na thoram adugi President members singoina sarukya ki bagalina Mayol ki President Asem Prince na makhatara duna lamdamama chaukhatpa amadi tangdu laitana miyam hinghan baibasi lamdam adugi luchingba singi makhayam na poli maram aduna Mikhal matamda aikhoina aikhoigi luchingba oirakadoriba miyoi singbu miyam gi aifanaba khanba ngamba lebaki damak kathokpa ngamba matik chaba luchingba sing khanba mathok tai maduna tadana sel piba candidate singda aikhoigi chahi manga gi hak yonthokduna vote pibana lamdam asida thohaningdaba thokdok kya thorakpagi chang wanglibani asigumba kya asidagi ngakthoknaba hotnabada karamba miyoida aikhoina vote pigani haibasi miyamda mayek singna kanghanabagi pandamda campaign asi chahi machukna pangthoknaba hotnabani loinana lamdamase hojik chatnariba politics ki mawng asi miyamga samnadraba politics amagum lairi amadi politics soriba miyoi singnasu bot matamda miyambu nungshiba bot kakraba matamda miyambu kauthokpagi chatnabi ma kana laklibasi matam jana aikhoina thinghaudrabadi tungda lamdamasi gi fibam kari oirakani haiba ngamdre hainasu phongtokhi pu paisana senja thumjana amadi minam suri tawrakanda hygiene bi toksinbi myam tawrakanda miyam asibu leiba yonba yaba onthorokpa amadi lalon itiki mafam onthorokpagi phibam ama lakpase masi semdoknabi damakta mayolna miyam hopna politics bu khangminaba aduga mikhali kanglon se chumthoknabi damakta sangsanjarpa campaign amani hairiba campaign ase state assembly election asigi mangoinan sahi machumna koi pangthokjagani tokhai ba school college singda khanna nainabagi dialogue amadi ko debate ki processing satharakana miyam khupna akhoi gi haiba politics bu khangminanabagi akhoi khongjang ase sangsanjagani akhoi gi asugum laba khunai asida anoba yawal ama puraknabi damakta akhoi mairi chukachabani pamjariba anoba manipur ama purakpado madu ngamnabi damakta miyam da akhoina haiba campaign asigi khuthangda struggle tawjabani haibase masi akhoina thamjage Kungani thoi suba kachai lemon festival ngasidagi Ukhrul district ki kachai khulta hokre numit humni chathagadaba festival asigi hawdokpagi thoramda secretary Horticulture and Soil Conservation Commissioner T.S. Pamai, Horticulture ki Joint Director Y.K. Khoireng, Commission for Integrated Development of Horticulture ki Mission Director C.S. Pamai su sarkyaki. Festival asda kachai khungangi lomi singna puthokpa champra singi stall hangdokli. Manipur Organic Mission Agency ki makhada farmer singda ahenba puthokpa singda sel gi mating pangki. Afaba Kunaima haibasi hiram kudimakta faba changi moirang AC da health sector education sector madi lambi thong fana thamba haibasi mahaki manglani haina MLA Thongam Santina phongdokre wafama singasi MLA na Samagra Shiksha Secondary Manipur gi makhada moirang kokil bonda leiba moirang mukta high school gi nauna saba library building Manipur lenga ki makhada moirang ngang khalai kai gi oiba hemam nilamani ngang ka sports complex ta nauna semkat pa open gym ama kunja singda khusinaba sunusifai khulgi oina nauna semgatpa open gym ama kunja singda khusinaba MLA local area development fund gi makhada tera khongsang bi da chonglau bi tera khongsang bi gram panchayat ki oiba chahi taruk longgi mamang da Manipur sin bathungna sitkiba akan banong lai nungshit amana maram oiraga yumthak pumba humdokraba Bharat Nirman Rajiv Gandhi Seva Kendra gi office building ama major renovation tawal oiraba building sangaduna GP sida khusinaba tera khongsang bi awang lekai gi thaknaba fabai sing pi thaknaba pandamda MLA local area development fund gi naungna borewell ama hutpa amadi water storage tank ama saba loiraduna khunja singna khusnaba amadi tera khongsang bi khulgi oiba Manipur lenga ki makhada naungna piba open gym ama khunja singda khusinaba gi thoromda phongdokhibani MLA na makhata na chokhatpada khumang chokshin balamda mama ohenbada afaba tinjang kaijang daba youth sing ngakta ohenba mathau tai afaba youth sing sembada health education sector loinana lambi thong fana thamba mathau tai health sector gi oina ACC gi oina moirang da leiriba community health center se housing specialist sing normal duty leitrabasu OPD da specialist lehenduna miyam da afaba health service pihan bahore loinana anoba hospital building so athuba da saba loichilaglagani haiki MLA na makhata na education sector gi matang da moirang AC gi manung da khwaidagi liraba school ani moirang mukta high school amadi nupi ngakana tamba school oiramba hojikna co education oiraba moirang
high school haina leiraba school ani si ahan bagi oina school fagat hansi mission gi makada second phase da hojik kan semgali masi so handaki academic session nangnaba sangaduna miyam da khusinna ba thorang tawri haiki hojik moirang AC gi manungda open gym tara miyam da khusina khre atopa masu miyam ga khusinna ba thorang tawri lambi thong gi oina hojik AC sigi lambi sing afaba lambi koila saba lambi ohena ba pothole mena ba gi thabak kan chathari karigumba PR government is a popular government hek oirakpaga AC sigi lerak khulak khuding maksu koila thaba lambi nga to helagani khuding mak asi miyam gi support yaudana ohen mangamloi hojik miyam na mongon de PB riba support asi makhata na PB rabadi moirang AC bu chakot pada mangjil thabe AC mo ohen bada luna thokloi haiki ai moirang ke da tala manipur da kunai resource am da kale adi ba de heel da kale akoi aphabak sunai o por la bo da da akoi tijan ka jam da ba jusik pu to kai akoi abda kale nasi ai da moirang ke da ai wakal lo da akoi ai moirang ke da jusik jibo ni sagi pak ta gi lag na bas gi kanna da da manipur da asiba po da ba put ke hai gi wakal lo da ai da moirang ke da punna ali bo open gym tara thangre adu open gym tara ba to je thagudu se ama wali Department of Personnel and Training Government of India gi mining makhada takil the Labour State Academy of Training na sinduna hawgulakliba mahiroi the Right to Information Act RTI gi matang da mamutana khanghanabagi pandam da Oriental College ki mahiroi the noma gi oiba propagation of Right to Information Act ki matang da awareness program ma pangthokre Tharamadu da Oriental College ki Principal Dr. S. Ranjit, IQAC Coordinator ki Biplab Manipur Innovation Society ki President Tongbram T.S. Kumar ne sarukya ki Thauramgi manung chana RTI Act ki matang da mahiroi sing da quiz competition pangthoktuna certificate sing kusina ki amadi RTI Act ki matang da nukat haina mingthon ba lila macha amasu kudol tamki Tharamadu ga mari lena na Manipur Innovation Society ki President Tongbram T.S. Kumar na RTI Act haibasi micham yam gi damakta yamna kanaraba Act amani Act asina lengak pasingna micham yam gi damakta thadarakpa scheme kya gi matang da corruption tawbra tawdabra haibadu Act asina mayek singna khanghan bangami Lairiba department sing da mahiroi amadi micham amana hekta Act asigi matingna wakhal losing oibiya ba kanaba sing loshin bayai Palibalenga aduna kayam yamna achumba tawribage natraga corruption tawbra haibasu khangdokpada Act asina mating pangli asigumba kanaba kyasi afaba maikei rom da seasonaduna afaba khunai afaba lengak lon ama oibada achoba thodang logani RTI Act asi matau karamna araiba mong da thabiyai haibarom da haurakliba mahiroi sing da Act asigi kanaba sing adu khanghanaba honabani phongdoki Lenga ki department sing khudi mong ka thabi ai India yo na shu ko yi rti.gov.in da changa ga pu mor khang bi ai hena shu loi ma koi khang ni online da thab shu ai state si yo ina di masi khar limited koi di adun state yo ina di mai concern authority sing da dun thabi ai government ni funding phang ba koi any ke no sing je masi da shu koi maha ki fund maha ki expenditure maha ki documentation maha ki office proceeding khudi mak se lewa mi am na khai seng na transparent leina thamu hai bi se masi Department of Personnel and Training Government of India gi mining makhada State Academy of Training takil pad amadi Maharashtra Buddhachandra College ka kusamaduna propagation of Right to Information Act ki matangda innovative awareness program ama Maharashtra Buddhachandra College ta pangthokre tharamadu MB College ki Principal Dr. Bhavananda MB College ki Vice Principal L. Dujendra madi Manipur Innovation Society ki President Tongbram T.S. Kumar na President Member oina amadi College asigi oza amadi mahiroi singbu sarkyaki Tharongamari Lenana Innovation Society ki President Tongbram T.S. Kumar na RTI haibasi yamna fazaba citizen sing the piba hak amani ing sok lisingani supna mangagi October da miyam da transparency amade accountability leinaba madamadugi UPA government na hokdokiba Act amani Manipur da RTI tharakpa miyoi sing da ki han khanghan ba kayama leibadagi Act ase matam khara sonthana leirure ministry gi pautak matungina lamdam ama semgat sagat pagi thabakta thengtha handana pangthoknaba loinana karamna RTI thagani haiba khanghanaba pandam da awareness program ase pangthokpani haiki main purpose se public ki yam ki oiba interest da akoi thanaba saigi personal lom do ina mi wikai opino mungda natraga officer to wikai opino mungda adwaina changjel luragadi adum ama kumna dana or harassment ki dana kotuna adwain to se India gi vision 2047 si akoi phangna bo hona bada transparent lehanba government gi authority sing laingak to wahang hang si haidana akoi ngasi gi keno se lila se
sisu semjabani lengak tawang hangsi ekhoi papum khangminasi Manipur Handloom and Handicraft Development Cooperative Limited Pauna Bazar Manipur na sinba Nongin Utsab Chatkiba January ki Taraga Maridagi New Delhi ki Janpat leba Handloom Hatta Handicraft ki Development Commissioner Dr. M. Binan Hongdokre Thoromadura Dr. M. Binana North East ki Fazakraba Handloom Amadi Handicraft Amadi Artisans Sing na Puthokliba Pothok Sing asi Asuki Matik Yamna Tonganba Fazaba Amani Masi India gi oina achoba lan amani Nongin Utsabasina Market na kari apamba leibagi haibadu hena khanghan bangamgani haike National School of Drama gi designer and faculty Pratima Pandena Nongin Utsabasida North East State Sing khaktanatana India gi ato otopa state tagi laktuna participate tobasi yamna faba amani haike This is a great opportunity, and I think Northeast needs to move out of Northeast. At least the products need to move out of. And there is also a requirement to understand what the modern market needs. So very often we feel that Northeast makes for the Northeast too. Whereas this beauty should be made available to the rest of India. So this is one such opportunity, and I am sure that will prove to be a pathbreaker. Mahiroi Singna Tongan ba wakhalon da yumfam moiraga puthokpa artificial intelligence ki application model sing lengak na matau tamjaningai oire haina Manipur lengak ki information technology department ki secretary TS Kiran Kumar na phongdokre wafamasi Manipur lengak ki department of information technology na Manipur state information technology society madi Manipur technology innovation infalga kusamnaduna pangthokpa Pung nifuga nipangi oiba artificial intelligence AI hackathon loishinbagi thoramda phongtokibani Manipur khida leiba IT special economic zone complex ngarangdagi chatharakiba tech sprint Manipur 1.0 2026 haina mingthon ba hackathon adu artificial intelligence na lenga ki thabak sing kadai fawba khumang chaukshin hanba yagadage madi AIS na startup sing yauna aikhoi ki khunai da karamba safu piba yabagi haiba hiram asida pangthokpani hackathon adu da NIT IIT IIIT madi NELIT yauna tongan ba institute sing da mahik tamliba mahiroi chamaga yankhai ro na punsinduna punna Team Humfugani Toy Hackathon and Sida Sarkyaduna, Tongan Bachako Torang the Yumfam Oiba Anova, AI model sing Putoktuna Changam Naki, Pung Nifugani Pangi Manungda Basaki Wakalon Putoktuna Semlaga, Putorakiba model sing Adugi Manungda, Team Yai Dynamics na Putokwa, Grievance Portal na Ahanba Position Taduna Lupalag Ahungi Mana Funky. Team MIM na Putokwa Landslide Early Warning System na Anisuba Taduna Lupalag Anigi Mana Funky. Ahum Subana Team CHD MOD 777 AI based electricity theft and revenue loss intelligence system for Manipur model na taduna lupa lakh amagi mana phangki star performer gi manana Tim Leihau amadi Romeo ningombam na phangduna lupa lising tara gi mana phangki makong mathang tarabasing national gi thakta pangthokpa changdam na bada sarkyaduna India pumbadagi lakpa mahiroi sing amadi tongan ba model singa changdam na gani hairi Mahiroi sing na tongan ba wakhalon da yumfam moiraga puthokpa artificial intelligence ki application model sing asi lengak na matok tamjaningai oire haina Manipur lengak ki information technology department of secretary TS Kiran Kumar na phungtoki What for the government of Manipur, AI is new, not only for the state of Manipur, but for the entire world, and it's growing very, very fast. There are so many problem areas where we are looking for solution, and this has opened a platform for us to revisit our thinking process also. ILDS Nursing Institute ki GNM tamba mahiroi singi capping amasung odd taking ga loinana freshers meet thoram pangthokre nursing tamningbaga tamnabagi sit masinga chawna khetnaba leiri private institutions singna masing mengkhatbada chawna mating oirakli haina special secretary health amadi family welfare somorjit salam haikre Kwakathal Haino Khongnembi da leba ILDS Nursing Institute ki auditorium hall da pangthokpa thoramadda ILDS Hospital ki managing director cum chairman Dr. Nongthongbam Suras Kumar yauna mioi kyana saruk akhi Special Secretary Somorjit Salam na makataraduna medical fraternity ki maruoi basar koiriba nursing tamnabagi Anoba Institute hanglakpa si afaba khongthang amani Manipur gi mapanda nursing tamba chetpagi masingna Serasida tambagi masingdagi heli ILDS na Nursing Institute mamang jahidagi hangdoklaga matik chaba infrastructure thamlaga profession asida piba haurakliba contribution asi singthaningai amani
State government ki oina su institute khara handak ta hangdokpa ngamkhre masina kharadi menkhatpa ngamlagani Senasi afaba human resource yamna leizaba lamdam amani literacy gi rate su wangba state oi leiriba resources se aikoi manghanba yade mafam chana sizinaba changi State government ki service piba ngambadi akaknaba khara khakto oi masida private institutions singna mating pangkadoribani aikoi ki education amasung culture da achauba macha sokna samnaba yadaba haibagi khenaba leite amana amagi seba tobagi culture leije masina nursing amadi healthcare gi services da yamna chunaba amasu ohelibani haiki demand for colleges and schools nursing ki admission ki demand to akoina si kano si gap se fulfill to bang magadi akoina mapan to chatna wana layoga akoina nursing tafnana ba chatti to adusu we will be able to avoid that Kanglei panas na haukiba English ngani kunga mangagi August ki taraga mathoidagi iramdam asida mayai kaba chinjak thingnabagi changsilakpa khongjangi saruka moina ngasi mayang Imphal Kaithel Arambai Tengol Unit 39 Khuman United Club amadi Meirapai Association ki thomi sing amadi Kaithel phambi nupi sing yauna poster campaign am haudokre inkhalakliba angang sing amadi mahiroi singda masagi chahi kunga humdoi sudriba singda mayai kaba chinjak makhal amatta yonbiganu public oiba mafam da mayai kaba chinjak churup na chingba amata sizinabiganu iramdam asida isai nongmai harau kumhai amadi thaudo wathok singda makhal amatta gi mayai kaba chinjak yaudana pangthokpiyo school college amadi laikai khungang singda leiba club organization singna mayai kaba chinjak ki matang da awareness program sing pangthokpiyo amadi macha masu sing sembada punna thodang lominarasi haibagi pandamda kanglei panasa changsilakliba khongjang asida Khuman United Club amadi Meirapai Association asuma pung fana sogali iramda masdagi mayai kaba chinjak maru fangna muthalasi haina association asigi women wing gi secretary Rovika Leimana phongdokhi Kogi jujik mak Manipur da drug na marai chai tha halak laba agi mang ta halak laba naha singbu asigumba kanglei panana chauba thodang ama lobiraga kannana bagina mu changsilak ko khungyang sida aikoi mayang Imphal apunbana koi matam punam ta chagachagani haibu afam na thamjari Department of Mathematics, Dhanamantri University, and Ministry of Statistics and Program Implementation, Government of India, ki sponsor makada thasi ki taragani pan fobu chathagadaba Taruk Suba National Conference on Recent Advances in Mathematical Sciences and New Trends in Statistics hogdokpagi thoram ngasi a Central Hall DM College of Sciences ta pangthokre thoram aduda DMU ki Vice Chancellor Professor W Chan Babu Singh, Department of Mathematics DMU ki Head Professor L Sambu Singh, Department of Operational Research Delhi University ki Professor Chandra K Jagagi na chingbana maruiba President Member Singhoina sarukyaki bagaloinana Professor Singh amasung mahiroi kyasu sarukyaki tharamaduga mari lenana DM College of Science DMU ki Mathematics ki Head amasung Convener Professor M Kuvena Statistics ta ahong bakya leire Artificial Intelligence na achoba safu ma pirakli ahong bakya si khangmina naba sigumba thoram si pangthokpani thoram asida mapandagi scientist mari yauna expert kya lakli makoiga oza sing amasung mahiroi singa interaction na chingba sing pangthoktuna khanane nagani haiki ana haiba conference silibgi maramdi masida khoina platform ama provide tobani haiba platform sida asungba mapan lebaki professor sing scientist sing asiga aikoigi university asigi chatra chhatri singa interaction tawba makoiga khangna sana khangna ba nabahona ba amadi hujik leiriba noba development sida khangminna ba haibsina koigi maroba platform provide to Aikhoigi apun basaktam thangal kaithel gi manga suba foundation de Manipur Hindi Parisad All Assembly Road ta pangthokre Tharamasa Advocate Dr. C.S. Narendra Aikhoigi apun basaktam gi President Hauvam Chitra Mahila Kavyamans ki President Dr. K.S.A. Subadani NRS Motors ki Managing Director and Momonsu Sarukyaki Hozipaugi mrathana tema bremtang luminasi Every great future begins with the right start. At JJ School Montessori, we discover talents, nurture dreams, and shape the future of your child. Here, learning isn't just in books, it's in creativity, sports, real-world skills, and values that last a lifetime. Matamgi nungsit nungsa amadi ayinga sana maram moiraga lok tungba amadi kubana singba tatana thohalli pumna maksibu kudak ta phanba ngamlaba kapidon cup syrup
100% harbel product ni lok khubud natana nak mahi chelaba amadi khangnau mareng chatlaga lok kangkhu khuraba Cafidon cup syrup thakpiu. Cafidon cup syrup. Dada! Yeme maki gano. Azab thammo. Sigi yum se next Pm-Istv na checksin na laksilaga thamkhabani ne. Dada nang se juhar habaga amta kidarbo. Asumna mayamna machalbo ngapshan lugum masigi yum masibu asoyangan kokadabatagi next Pm-Istv na ngap seli. Next Pm-Istv juhar habadi ngakokna na basembani. German technology sina bana concrete ka tokna tinaba matamda kapamul amuk hena angle adli. Next Pm-Istv strength is in the way. Honglakliba punsigi lambi sida araiba chaba yaba makhai sasinari. Adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti kuding maksibu ngakthokke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Free Gynecology Camp January tha asi Cervical Cancer Awareness Month tabaga iroinana Siza Urban OPD Kaisampatna lakadoriba January tang 12 dagi 13 phawba ayuk pung 8 dagi ama phawba Free Gynecology Camp pangthokjagadori. Free Gynecology Consultation, free ultrasound screening loinana investigations and procedures singda 10% concession su pizagadori. Akupa marol kidamak pizariba number asida paw phawbiro. Break ki matungna mayam umkhana taram nok chari makhataba paw sing pizari. National Road Safety Month Inglisingani Kungataruk ngasi Tamenglong District yoina District Transport Office na District Administration Tamenglong ga kusan maduna Hypo Chadongnang Park da auto rally amagaloina na hodokre. Deputy Commissioner Namthango Kamaina lamthaduna hodokiba tharamadu District Transport Officer Kumujam Nidanjoy amadi ade official kya su sarkyaki gari thauri basingna soida ngamdanabagi damak helmet uppa yu thaklaga gari thokdaba gari thauri ngai da mobile phone paidaba amadi traffic signal nga na chatnabagi matangda miyamda awareness kya su pangtokhi. Manipur Commission for Protection of Child Rights ki chairman Kaisam Pradip Kumar na luchingba team amanangasi Kangsim Primary School ki fibam yingsin bagaloinena school asiki management committee ga unaduna school asiki housing oiriba fibam gi matangda yingsinkre kongchada the chairman school asiki awara pa gi fibam ubada nungnangba fungtokpagaloinena mari lenaba authority na awara pa sing yingsin binaba pukning chingsinki School adugi lady ba fibam gi matang da chairman awara passing mari lena ba department da haiduna mention na ba honagani habagi thazaba piki Imphal East District ki oina Indira Gandhi National All Age Pension Scheme, Indira Gandhi National Disability Pension Scheme, Indira Gandhi National Widow Pension Scheme, Manipur All Age Pension Scheme amadi Chief Minister Widow Pension Scheme ki physical verification tahotaba singna lakliba February ki 10 fawbagi manungda District Social Welfare Office Imphal East laktuna masa ki physical verification sing taunaba khanghalakli Nimena si fawbagi manungda verification tahogdaba pension beneficiary sing makhatana pension scheme sing asigi kudong chaba phanglaroi haina District Social Welfare Officer Imphal East Waikhom Thamapati na thokpa chirol amana khanghalakli Inglisingani supna mangada Tractor of the Year takraba escort company ki Tractor Farm Trek Pro Max 47 Manipur ahan boina launch tawagaloinana Customer sing the tractor deliver to wagi thoram LNI construction equipment thongju boroi makong da pangthokre ngasigi tractor launch to wagi thoram aduga mari lenana escort kabota limited ki dealer amadi LNI construction equipment gi managing director ning thojam ingo chobana escort company gi tractor sing ase customer sing na pamna bagi maramdi thaucha da amadi part fang da bagi awaba leitaba sini kanagumba customer sing na EMI gi khothang da lobining ba leiraga su LNI construction equipment thongju boroi makong da lakbiduna tana Yagani. Highly by escort company gi tractor singa si chahi mangagi guarantee su laigani haiki. Customer ki demand में तो deliver तो जब नहीं हाई demand सीधा कोई advantage अमा ओइना हारे गदी diesel की mileage याम हंदरक मागी part की maintenance जी low ओइबा अदुगा part याम होंग न फंगबा मरम अदुना customer ना याम पामना पनी अदुगा aina media ki thong da haja gadaba mana pambiba customer jina matam chana akoi gi office ta contact tobiu afa fatta gi suggestion akoi logjagani farm tech amsung power tech ani gi 47 dagi 45 category adi 50 category pambiba jingna finance ki yamna araiba mong da facility du le thamjagani
Numit Kharani ki Khongcheta Manipur da lakliba Ministry of Youth Affairs and Sports ki Secretary so oriba Sports Authority of India ki Director General Hari Ranjan Rao Sai NERC amasung masigi unit singna harauk tamna okpagi thoromama Sai NERC ki admin hall da pangthokre thoromadu da Sai Regional Center ki Director Sports ki lamda masak nareba miyoi sing coach sing staff sing amasung miyoi kyasu sarugyaki thoromadu ki mangoinana Sai NERC takial ki tongan ba sports ki sanafam sing yauna 30 bedded hostel links in Kibagaloinana, Library Amasu Sports Authority of India ki Director General Hari Ranjan Rao Hangdotuna Miyam da Kusinaki. Ingsin Kongchana Duka Mari Lainana Paumi Singh na Hangba Wahangi Pakumda, Director General Sports Authority of India Hari Ranjan Rao na Manipur ki Thorakpa, player kya na India bu malim da saktakli, tongan ba international amasung national competition kya da lamda masigi player kya na sarukya bu mamli, afaba player he na puthok na ba masung sports ki lamda he na kumang chokshina ba, lamda masa National Sports University leire, award pa sports ki infrastructure kya semgat na baso honari fungdoki. Pleased to see the quality of work, and it's going to be one of the best campuses in the country. So that is a tribute to the people of Manipur and the athletes of Manipur. As compared to many other states, ratio of athletes' performance in terms of national medals and overall contribution, Manipur ranks much higher than many other states. I am very proud of it. Sports Authority of India ki Secretary, Sports Ministry of Youth Affairs and Sports Luinana, Sports Authority of India ki Director General Hari Ranjan Rao ngasi Sai Sports Training Center utlog da taram okre. Hari Ranjan Rao opagi thoromadu da Ministry of Youth Affairs and Sports ki Joint Secretary Policy Dr. Sovit Jain, Deputy Commissioner Bisnupur Puzai Langbam, Sai North East Regional Council Imphal ki Regional Director Dandabani, C Deputy Director El Maring na chingbana sarkyakhi. Hari Ranjan Rao na sanaroi singna lairik mapung fana tambagalo ina na sanabada pungning changduna Olympic Games the medal yamna lobangam naba hona si haiki. Hari Ranjan Rao na Sai STC utlogi tongan ba sanaroi sing maruoina boxing, football, taekwondo gi sanaroi sing da kudol piduna pungning thogat kibagalo ina na Sai STC utlogi akoi bagi fibam su yengsin ki. Lakliba January ki Tarakani Panda Chingmeirong Daleba Classic Grande ki Imperial Hall da Pangtukadoriba Ruvaru Mr. Manipur 2026 ka Marilainana Grand Finale sigi organizer amasung participants singna sarukyadana singba ki thoromama Kangla Western Gate da Pangtukre. Organizers singna Hiram Kudimak da Lu Nan Bahaibasu Yamna Maru Oi January ki Tarakani Panda Pangtukadoriba Ruvaru Mr. Manipur ki Grand Finale sigi Marilainana Miyamda Lu Nan Laisi have a Paujil Pituna Sit Singba ki Tabasi Pangtukpani. The reason behind this event is the winner of this event will represent our state, Manipur, at national level, Rubaru Mr. India. So, as we are organizing such an event, we wanted to give back to the people as well by doing little what we can. So we are sharing this message to everyone. Let us keep our environment clean and let us promote civic responsibility. Howzik Sanabagi Pai Khoi senior sports journalist Boyaning Thousand the Gilo Birasi. Humphumapal Suba National School Games ki archery gi ngasi humni sanba namita Manipur na gold ani bronze ahum pun medal mga laure. School Games Federation of India ki meng makhada Manipur na yumbu oiduna tha sige tang taramari degi Khumalampag Sports Complex ki archery ground sa thariba sahi tramapan makhagi nupa macha amadi nupi macha gi Humphumapal Suba National School Games ki archery gi ngasi humni sanba namita Huidrom Rupa Chandrana Indian round gi nupa macha gi individual da score taruk lawduna gold medal lawkhi. Category asida saruk yariba Yumnam Jackson na score taruk lawduna anisuba position takhi. Indian round gi nupi masa gi individual da Manipur gi Ningwambam Ninthoi Sanana score taruk lawduna bronze medal lawkhi. Nupa gi compound gi individual da saruk yariba K Punanda Sharmana bronze medal ama lawkhi. Amaramda nupa masa gi compound team da saruk yariba Manipur gi archer K Punanda Sharma Laisram Nikhil Singh Ilangbam Lamgan Bamadi Bibek Puyamna score sani kuntra nithoi lawduna gold medal ama lawduna sathari ba championship asigi hojik phawbuda Manipur na gold manga silver ani bronze manga punna medal tara nithoi lawduna sali
Amaromda games asigi saruk ama waina Kumalampak Sports Complex ki indoor stadium da unit kungi nupa madinupi wusu sanaroi sahung humpuna saruk yaduna chathariba sahi tramapan makhagi nupa macha amadi nupi macha gi humpu mapal suba National School Games ki wusu masana da Manipur gi nupi sanaroi tarenamadi nupa sanaroi manga punna sanaroi taranithoi semi final sangkhre nupi gi sanaroi singda kilogram nifu manga makhagi kanupta saruk yariba N Sili kilogram nifu nipan makhagi da Gracie Devi kilogram yankai nithoi gi da Priya Devi kilogram yankai truk makhagi da Ais Maya Devi kilogram humpu makhagi da Sandhya Gurung kilogram humpu manga makhagi da Pinky Rani amadi kilogram humputra makhagi da Valentina na semifinal sangkhibani nupa masagi kilogram nifu nipan makhagi da Lungthaiba Berian kilogram yankai truk makhagi da A Dhruvaraj kilogram humpu makhagi da Pm-Istv kilogram humpu manga makhagi da Ice Zenit amadi kilogram humputra makhagi da L Punachandra semifinal sangkhibani hayeng semifinal matching sanagani Kuntramapan Suba National Sub Junior Kerogi amadi Pumsi Championship da Manipurna Pumsi da gold ama silver ama bronze ama pun medal ahum lauduna overall team rana sab tare Taekwondo Federation of India gi meng makhada tha sigi tang tarahumdegi New Delhi gi Talkotra Indoor Stadium da satharakhiba Kuntramapan Suba National Sub Junior Kerogi amadi Pumsi Championship loisen khre championship asigi Pumsi gi pangthokhibada nupi gi individual da saru yari bi Manipur gi nongthombam namngan bina gold medal lawki nupa gi Pumsi gi individual da Manipur gi Naurem leisemna silver medal amamadi nupa gi Pumsi gi group da Manipur gi Naurem leisemba Bidyajit Hobby Jamamadi Trilog Ningombamna gold medal ama lauduna punna gold medal ani silver medal ama punna medal ahum lauduna overall team rana sabta khibani Kiorogi gi kilogram kuntra manga makhagi nupagi kanglupta sarangtem sinthang ambana silver medal kilogram kuntra nipan makhagi nupagi kanglupta Leo Laisam silver medal nupi gi kilogram kuntra nipan makhagi da Rajkumari Thohen bina bronze medal ama amadi nupi gi kilogram niputaren makhagi kanglupta Serina Ningthau Khongjamna bronze medal ama lauduna pangthoki ba championship asida Manipurna gold medal ama silver medal ahum bronze medal ahum punna medal taret lauki championship asida Nongthomam Singajit Loksingam Sarju Devi amadi Sagol Sem Rajesh na Manipur team gi coach oina saruk yakhi Manipur Police Sports Club Team A amadi ex Polo Club Wangkai Kuntramapan Suba Men's 11 Polo Tournament ki semi-final sangkhre All Manipur Polo Association gi meng makhada tha sigi tang mari degi nupagi polo team kuntra mari na saruk yaduna Imphal gi mapal kangjibung polo ground da no out basis sathariba Kuntramapan Suba Men's 11 Polo Tournament ki ngasi sanakhiba ahanba quarter final match da Manipur Police Sports Club Team A na Assam Rifle Polo Team B bu Panjal Nepal ani da mighty papiduna semi final sangkhibane ani suba quarter final match ki sanakibada ex Polo Club Wangkhai na 10th Polo Club pu Panjal Taret manga da mighty papiduna semi final sangkhre haying ground asida ahum suba quarter final match oina Black Watch Polo Club Babu Paramadi Manipur Police Sports Club Team B ga sanagane mari suba roiba quarter final match da Assam Rifle Polo Team A amadi Singkhai Humba Polo Club Kongpal ga sanagane YCCIC kontha ahluki meng makhada tha sigi tang taramathoi degi nupagi team mapan namadi nupigi team nipan punna team taratare na saruk yaduna kontha ahlup ta chathariba Tarahumdoi Shuba Yumnam Rasmani Memorial Invitation Under 15 Boys amadi Women's Open 7-a-side Cash Prize Hockey Tournament ki ngasi sanakiba nupi ki ahanba match na YCCIC Team A kontha ahlupna CEO Singjamai Wang Makhetri Lekaibu Panjal Taramapan amada mighty bapi ki ani suba match ki sanakibada UASPM X Saina Ideal Club Tera Bazar bu Panjal Tarahumdoi amada mighty bapi kre nupagi ahanba sanakiba match na Bisnupur Hockey na CEO Singjamai Wang Makhetri Lekaibu Panjal manga marida mighty bapi ki ani suba match ki sanakibada Maira Basikhong na SYUC Usekon bu Panjal Nepal ani da mighty bapi kre
Mga sub MNC Super Play Trophy gi ngachi sanakhiba match singda CDCC Sagolbal Salamlai Kayamadi Rule Maitram Mai Pakre Manipur Cricket Association MNC gi meng makhada mamang chahi gi December tang kunma thoidigi team taramangan group ani thongna khaidutuna Model Higher Secondary School amadi Oriental College Ground Public Ground Khangabuk Sera Pur chathariba mga suba MNC Super Play Trophy gi ngasi Model Higher Secondary School amadi Oriental College Ground sanakhiba match da CDCC Sagolbal Salamlai Kaina Force Ketri Gaubu weekend manga da mighty papi khibane Khudaibal Lampak Tauthong da sanakhiba match dana Rule Maitram na PTCC Pasoi Part 3 bu run taranipan da mighty papi khi match asida Rule Maitram gi Sanaroi Sanjembam Indra Kumar na wicket ahum amadi run tarataruk loduna man of the match ta khi Kasar Road Educational and Sporting Association Kresa Bisnupuri meng makhada tha sigi tang taramathoidagi tim kunmangan group ni panthongna khaidutuna FCI Bisnupur manakta leiba Kresa ground sathariba anisuba 7-a-side non professional night football tournament ki ngarang atheng bada sanakhiba ahanba match da Bisum FC amadi Trip FC goal ani sanaduna draw satkre ani suba match ki sanakhibadasu MYC Bisnupur amadi All Star Ngarian goal amamam sanaduna draw satkhi Junior National Kuras Semisipta Manipur goal ama silver ama pun medal ani laure Indian Kuras Association ni meng makhada tha sigitang nipandagi Patliputra Sports Complex Bihar Patna da chatharakhiba Junior National Kuras Championship loisen kre Championship asida Manipur gi Moirangthem Niketan na sahi 13 makhagi nupa machagi kilogram 35 da gold medal lauki Championship asigi sahi kun makhagi kilogram 30 da saruk yariba Hijam Hemchan na silver medal ama lauduna Pangthokiba Championship asida Manipur na gold ama silver ama pun medal ani laukhibane soibam leisemba na team coach amadi S Ranbir na Manipur tingi manager oina saruk yakhi Ahum suba L Chandra Kishore Singh Memorial First Division Football League Tournament ki ngasi sanakhiba match sing da SLYO Tekcham na SDAU Tekcham bu mighty papi kre District Football Association DFA Thawbal gi meng makhada tha sigi tang maridagi tim mangana saruk yaduna mini stadium Thawbal athopam da chathariba ahum suba L Chandra Kishore Singh Memorial First Division Football League Tournament ki ngasi sanakhiba ahanba match da SLYO Tekcham na SDAU Tekcham bu goal ani amada mighty papi khibane ani suba match ki sanakhibada Hisu Thawbal amadi JJFA Thawbal hauka goal amata chanadana draw kre Taranipan suba Manipur State League ki ngachi sanakhiba match da USA Khuraina nako nabun mapal bu mighty papi kre All Manipur Football Association gi meng makhada mamang chahi gi December tang taretagi team kunmari na group ahum thongna khairutuna lamlong thongkhong da leiba artificial top ground da chathariba Taranipan suba Manipur State League ki ngachi sanakhiba match da USA Khuraina nako nabun mapal bu goal ani sinoda mighty papi khibane Thagachari boy makata ba sanabagi pawmuk lominasi Paubitek Maning Lekai de Leiba Paubitek Polo Ground, the Paubitek Islamic Multicultural Association, PIMCANA, Sinduna, Tim Taragani Twin Sarukaduna Chatagadaba, 7-a-side state level men's open football tournament, Paubitek Trophy, Nasitaki Hautokre. Autopagi Tharam the MPCC General Secretary, Wairokpam Samjai, Social Worker Alhaz Firoz Khan, MPCC OVC Department Chairperson Sakir Ahmad, MPCC ki Sports Department ki Chairperson Wahingbam Rohit na chingba Miyoi Singh Saruyaki. Ngasi sanakhiba match da YMC Sanjanbam na Sora FC bu goal ahum anida mighty pikre. Hausulas lakpada maroi bapaw am kana pisari. Anobalenga ama laklagani hainaringai cherak tahanagi Chief Minister N Viren amadi BJP Manipur Pradesh ki President A Sarda Center ki Luchingba Singh na korokpati ki ngasi Delhi jatre India government na Manipur gi issue asi lumna lawdabadagi tangdulay tapa purak pangamdabani haina Fungyar AC ki MLA Laisio Kaising haikre Mayol amadi Manipur University Student Union khosanadana chahi machathagada Politics Anobalangon ki board Politics Board for National Regeneration ki campaign hotokre
amadi Kachai Lemon Festival hokre. Ngasi ko na di ICB na sandok chiri pa pang matang sila sinjare. Miring tabi di ba puno magpong kana.